ꯆꯕ ꯉꯁꯤ ꯑꯩꯒꯤ ꯍꯥꯟ ꯇꯥꯍꯧꯗ ꯌꯥꯗꯦ ꯌꯨꯝ ꯂꯣꯠꯁꯤꯜꯂ ꯊꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯂꯋꯥꯏꯅꯤ ꯂꯋꯥꯏ ꯍꯥꯏꯕꯗꯤ ꯖꯁ ꯑꯣꯐꯦꯟ ꯑꯣꯏꯕꯤꯒꯅꯣ ꯅꯣ ꯐꯦꯟ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯁꯟ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯁꯟ ꯃꯥꯡꯈ꯭ꯔꯦ ꯑꯣ ꯂꯩꯈꯤꯕ ꯁꯟ ꯑꯅꯤꯒ ꯊꯣꯡꯒꯥꯟꯗ ꯄꯨꯜꯂꯤꯅꯤꯀꯣ ꯊꯥꯗꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯅ ꯊꯣꯡꯒꯥꯟꯗ ꯄꯨꯜꯂ ꯊꯝꯃꯤ ꯁꯨꯃꯥꯏꯅ तुम इतना जो मुस्कुरा रहे हो तो ꯁꯤ ꯂꯝꯕꯤꯁꯤꯅ ꯌꯥꯝ ꯐꯕ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯑꯣꯏꯅꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯣꯏꯅꯥꯝ ꯇꯨ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯏ ꯑꯣꯏꯅꯥꯝ ꯇꯨ ꯂꯩꯐꯥꯎ ꯇꯧꯐꯨꯡ ꯆꯠꯈꯤꯕ ꯌꯥꯔꯦ ꯆꯨꯝꯅ ꯂꯩꯐꯥꯎ ꯃꯤꯔꯝꯁꯤꯄꯥꯏ ꯆꯨꯝꯅ ꯍꯣꯏ ꯑꯗꯨꯝ ꯎꯁꯣꯞꯐꯥꯎ ꯐꯥꯎꯗꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯐꯥꯎꯒꯤ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯃꯔꯛꯇꯗꯤ ꯑꯐꯕ ꯌꯥꯎꯋꯦ ꯁꯣꯝ ꯁꯥꯏꯗꯇꯗꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯗꯅ ꯑꯗꯨꯒꯤ ꯁꯥꯏꯠ ꯑꯗꯥꯒꯤ ꯁꯥꯏꯠ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯗ ꯂꯤꯂꯣꯡ ꯃꯅꯨꯡꯒꯤ ꯁꯥꯏꯠꯇꯗꯤ ꯈꯤꯇꯪ ꯐꯕ ꯑꯗꯨꯝ ꯖꯒꯥꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯂꯩꯌꯦ ꯁꯤ ꯑꯩ ꯀꯅꯥꯕꯨ ꯐꯩ ꯅꯠꯇ꯭ꯔꯒ ꯀꯅꯥꯕꯨ ꯐꯠꯇꯦꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯝꯕ ꯂꯩꯔꯒꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯖꯕꯗꯨꯒꯤ ꯋꯥꯐꯝꯗꯨ ꯈꯛꯇꯅꯤꯀꯣ ꯃꯥꯅ ꯇꯧꯕꯤꯗꯦ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯇꯧꯕꯤꯗꯦ ꯑꯗꯨꯅ ꯇꯧꯕꯤ ꯃꯥꯗꯤ ꯐꯩ ꯃꯥ ꯐꯠꯇꯦ ꯑꯣꯔ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯩ ꯀꯩꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣ ꯂꯩꯖꯗꯦ ꯇꯦꯟ ꯖꯨꯝꯁꯦ ꯃꯩ ꯇꯥꯕꯖꯥꯠꯅꯤꯅꯦ ꯑꯩꯁꯦ ꯁꯤꯅ ꯆꯨꯝꯅꯒꯤꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯅ ꯑꯩꯈꯣꯏ ꯆꯟꯆꯟꯒꯤ ꯗꯨꯀꯥꯟꯅꯤ ꯈꯔ ꯆꯤꯡꯕꯗꯤꯀꯣ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯑꯩꯅ ꯁꯦꯠꯇꯤꯡꯗꯣ ꯑꯩꯅ ꯁꯦꯝꯕ ꯍꯩꯇꯕꯒꯤꯅꯤ ꯁꯦꯡꯗꯤ ꯌꯥꯝ ꯁꯦꯡꯕꯅꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡꯅ ꯅꯝꯕꯗꯗꯤ ꯗꯨꯀꯥꯟ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯒ ꯁꯤꯒꯤ ꯂꯩꯔꯛꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔ ꯈꯪꯅꯩ ꯑꯩꯈꯣꯏꯒꯤ ꯌꯦꯂꯥꯡꯕꯝ ꯂꯩꯔꯛ ꯑꯣꯔ ꯈꯨꯃꯟꯊꯦꯝ ꯂꯩꯔꯛ ꯍꯥꯏꯅ ꯈꯪꯅꯔꯅꯤ ꯁꯤ ꯑꯣꯏꯅꯥꯝ ꯗꯥꯝ ꯂꯣꯝꯗꯒꯤ ꯂꯥꯟꯁꯤꯜꯂꯒ ꯂꯥꯛꯄ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯏꯁꯦ ꯁꯤꯁꯦ ꯑꯣꯏꯅꯥꯝ ꯗꯥꯝꯗꯣ ꯂꯥꯟꯊꯣꯛꯄꯤꯔꯛꯑꯅꯤ ꯃꯌꯥꯏ ꯂꯝꯕꯤꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯝꯗꯣ ꯂꯥꯟꯊꯣꯛꯄꯤꯔꯛꯑꯅꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯇ ꯆꯨꯝꯅ ꯂꯥꯛꯄꯤꯒꯗꯕ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯇ ꯆꯨꯝꯅ ꯂꯥꯛꯄꯤꯒꯗꯕ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯇꯀꯣ ꯆꯨꯝꯅ ꯁꯨꯝꯕꯗꯣ ꯃꯈꯣꯟꯗꯤ ꯈꯔ ꯊꯣꯛꯀꯅꯤ ꯁꯨꯃꯥꯏꯅ ꯀꯗꯪ ꯈꯔ ꯑꯗꯨ ꯌꯥꯝ ꯁꯥꯡꯗꯕꯅꯦ ꯑꯗꯒꯤ ꯂꯥꯛꯑꯒ ꯁ꯭ꯀꯨꯜ ꯑꯃ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯍꯧꯒꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯍꯧꯒꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯨꯗꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯏꯊꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤ ꯃꯅꯥꯛ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯍꯥꯏꯊꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣই ꯁꯤꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕꯁꯤꯃ ꯎꯔꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯕꯟ ꯁꯪ ꯏꯃꯥꯁꯤꯡꯒꯤ ꯑꯍꯤꯡ ꯌꯥꯔꯦꯛꯐꯝ ꯅꯤꯁꯥꯕꯟ ꯁꯪꯁꯤꯃ ꯎꯕꯤꯔꯅꯤ ꯁꯤꯁꯤꯃ ꯎꯕꯤꯔꯅꯤ ꯁꯨꯃꯥꯏꯅꯀꯣ ꯑꯣꯜ ꯏꯟ ꯋꯥꯟꯅꯦ ꯂꯣꯏꯅꯃꯛ ꯃꯁꯤꯗ ꯇꯨꯝꯁꯤꯟꯕ ꯆꯥꯁꯤꯟꯕ ꯂꯦꯛꯁꯟꯕ ꯊꯣꯡꯐꯝ ꯊꯥꯛꯐꯝ ꯆꯥꯛꯈꯨꯝꯐꯥꯎ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯦꯇꯦꯁꯅꯤ ꯁꯦꯜꯐ ꯑꯦꯇꯦꯁꯅꯤ ꯗꯦꯜꯂꯤꯗ ꯑꯣꯏꯔꯗꯤ ꯌꯥꯝ ꯇꯥꯡꯒꯗꯕꯖꯥꯠꯅꯤꯗ ꯁꯤꯅ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯕꯟꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯅꯥꯝ ꯁꯝꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯃꯥꯏꯀꯩꯗꯒꯤ ꯁꯥꯕꯤꯔꯛꯄ ꯀꯩꯅꯣꯅꯤ ꯌꯨꯔꯤꯅꯦꯟ ꯄꯕ꯭ꯂꯤꯛ ꯌꯨꯔꯤꯅꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯁꯤ ꯋꯦꯇꯤꯡ ꯁꯦꯠ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯀꯣ ꯑꯁꯣꯝ ꯋꯥꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯥꯕ ꯂꯝꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯥꯕ ꯂꯝꯅꯤ ꯑꯗꯨꯒ ꯁꯣꯝ ꯂꯥꯟꯊꯣꯔꯛꯂꯒꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯇꯪ ꯇꯥꯛꯆꯒꯦ ꯀꯅꯥ ꯀꯗꯥꯏꯗ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ ꯍꯣꯏ ꯑꯩ ꯁꯝꯅ ꯍꯥꯏꯖꯔꯒꯦ ꯀꯩꯅꯣꯗ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯈꯦꯠꯅꯕꯗꯨꯗ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦꯅꯦ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯁꯥꯏꯠꯇꯅ ꯃꯩꯇꯩ ꯀꯩꯅꯣ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯩꯇꯩꯒꯤ ꯁꯣꯞ ꯑꯣꯅꯔꯁꯤꯡ ꯀꯔꯤ ꯀꯔꯥ ꯃꯥꯒꯤ ꯑꯣꯅꯔꯁꯤꯡꯗꯣ ꯃꯩꯇꯩꯁꯤꯡꯅ ꯑꯣꯏꯕ, ꯑꯗꯒꯤꯗꯤ ꯁꯦꯜꯁꯃꯦꯟ ꯑꯣꯏꯔꯣ ꯃꯩꯇꯩꯁꯤꯡꯅ ꯑꯣꯏꯕ, ꯃꯩꯇꯩꯅ ꯃꯁꯤꯡ ꯌꯥꯝꯕ ꯑꯣꯏꯔꯦ ꯃꯐꯝꯗꯨꯗꯅ. ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯑꯗꯨꯒ ꯊꯪꯒꯥꯜ ꯕꯖꯥꯔꯗꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯩꯅꯣꯒꯤ ꯃꯁꯤꯡꯁꯦ ꯋꯥꯠꯂꯦ, ꯃꯩꯇꯩ ꯃꯍꯥꯖꯣꯟꯒꯤ ꯃꯁꯤꯡ ꯋꯥꯠꯂꯦ ꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯣꯜ ꯔꯥꯎꯟ ꯂꯣꯏꯅꯃꯛ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ, ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯇꯣꯇꯦꯜ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗ ꯁꯣꯞꯀꯤꯄꯔꯁ, or shop owners that are doing business in Imphal are mostly outsiders. As don't be offend, as they are doing their best, they are settled here with their families and doing their business well. It's a good, it's not bad, but um, something I want to teach is that the topic was lost. The topic was that I'm getting into that topic, previous topic now. Then uh, likewise, only Imphal, in all over Imphal area, only Pauna Bazaar is for Maites. Like, please assume it. If it's true or not, please assume it at first. Pauna Bazaar is mostly it's owners, homeowners, residents, dukans or business establishments that uh, are in Pauna Bazaar are all mostly um, Maites. So, as our Laikai, Kumantham Laikai, when I'm so this Laikai also like that. Also, पूरा सिनारिया उस सिनारियो जो है ना उसको मिलता जुलता सिनारियो है. क्या है कि वहाँ में भी सब राउंड से मागी उसका कारोबार का जो उसका जो लाइन जो है ना, सब लिंक जो है ना, कहाँ से बाउंड्री कहाँ होता है उनका. देखिए आप, बाउंड्री बाउंड्री हमारा बाउंड्री ये वनाम समूह है, इधर से अमेरिका है और है, उसके बाद मुस्लिम कम्युनिटी का लोग रह जाएगा. देन द मुस्लिम कम्युनिटी belongs from there and inhabited from small Olakai. And then in this southern side, we are till at Iram Sifai. Then Iram Sifai is also Maite. But the next one, Iram Sifai का जो बगल में, जो just next to the Iram Sifai, that's also Muslim. And look at this side, and just the river, Infant River, and those side also Muslim majority. And this road connects Lilong. यहाँ से जाने में ज़्यादा टाइम नहीं लेता है. यहाँ से जाने में बिलोंग जाने में 10 मिनट जैसा भी नहीं लगता है, बहुत नज़दीक है. तो and the most populated areas are their way is from here. यानी हम इस साइड से आना चाहता है तो if you want to come from this side, all are majorities are Maiti Pangals. So